Chinjak Marang Kaina Puklabadi LAMDAM ASIGI National Highway SHING the Touriba Bandh Blockade SHING ASI MASHA Matom ta Tokchakhigani HAINA Manipur People's Democratic Front MPDF ke Secretary SAMUNGOU na PHONGDORAKLI Manipur Press Club ke Kobru Conference Hall da pangthokpa paugi mifam amada wafam ase phongdokleduna mahakna makata na hai State ASIGI Lifeline Oriba Imphal Jiribam Imphal Mau amade Imphal More lambida miyoi kharana yamna toina akia khangpiba sankhai thumkhai tauba amade economic blockade tawduna miyoi kayada awaba nanghale thawong sing asina awaba nanghaliba ase nomage su nomduna hingliba singdane yaitong phamdomba sing de chaitheng ase phanglamloi lenga ke department sing asina amat oina thabak tawduna Chinjak Marang Kaina Puklabadi National Highway SHING asida economic blockade tawba sing ase maithiba piba ngamgane Chanaba watana leiraba matam aduda ningtamna hingba ngamgani hainasu mahakna makatana phongdokhi Department manga sina akanba thabak lokatana Manipura chana thaknaba watana thamba ngamaba matam aduda ikhoyi kari haitare sesuna lin hatpai do aduna strike mongol singa se automatically should be abolished tawhineba aiba wafam che aduna Thamderi Manipur People People's Front aduna Manipura general strike economy blockade highway thingba mayam singa se Manipura watana Chinjak leiraba awatpa amabo leitraba Bharat ki leiriba state ataidagi mating lolutraba adu matam adu kaltada Manipura general strike economy blockade amabo tawroeba madu ngamni haibadi ikoi mayhorundagi hona atopa leibaki mating lowraga hingakpa Koi Manipur Nateva Madudi Intiasness Hakini as per record 7 books record Adu record Yangamayam Kambineva